National Highway faunadnaba kuki singna kangpokpida ayidi pokhai handuna thong thadnaba honaram lei Laingang na heavy vehicle chatpa thingjin khibadagi potsai puba gari kaya panduna leire mara leijadaba kuki da tainaba yaroi mitai na sathagibane chenaba sing sairak pigadabane KSO pawasi ngasi nungthil phongkhiba pandam pawse dagi lokhatchabane Kangpokpi district ki manung sanba National Highway 2 paringi Saparmaina Bazar amasung Kaubru Laikha ki marakta leiba concrete bridge thong ama ngarang numidang kuki ni chingnaba sakhangdaba singna ayidi pokhai handuna chauna ama ngata thogalam lei ngarang nungthil dagi hauduna sekmai nongthongbat mamangda akanba lanfam oikraba matung ngarang ahing nong yaida masak khangdaba singna thong adu ayidi sizinaduna ama ngata thoon khibane Thaudok asigi matangda press na fangba pauda sakhangdaba singna concrete bridge aduda Sakti leraba ayedi plan tawduna pokhai lamba oigani haire Thaudok aduda concrete bridge adugi mafam ahumda chawna hokhe adumoi namak thaudok aduda mi asok apandi yaukhide concrete bridge ta chawna ama ngata thokpana maram oiraga Imphal thorokadaba heavy vehicle sing chatpa yadavana lambi paring asigi mayang khangda panduna leire Amaromda essential service yauna gari macha singde adumak sathok chasin tahon khi haire Police na thaudok adugi matangda case ama lokhatuna thijinbagi thabak sathaba haukhre haire thaudok adu thokraba matung security force ki makok thongbo official sing laktuna yengsenkhe haujik fawbagi waina thong adu kanana thugai banu haiba khangba ngamdre thaudok adu da senaba miyoi fabagi paw leitre panba yabade ngarang sekmaida maikai anigi marakta yamna chawna nongmai kapna bagi thaudok thokraba matung security force changba yadanaba thong adu thugai bo oiramgani haina chingnare Ningsing bayai Bisnupur district ki manung sanba Fagoksaw ikai awang laikai amadi Kwakta ki marakta leiba thong amasu mamang saigi June thada Mahindra Scorpio amada ayidi haptu no pokhai halaga thugai na ba Honavada miyoy ahum asok apan nang khivane Thaudok aduga mari lainana NIA na chena bani haiba MD Nur Hassan amadi Saminlun gangte kauba miyoy ani fa khivane NIA gi matungin na thong thugai ba thawong adu Security movement da apan bapi na bathawongi saruk amani haina phongdok pa laikhravane amarom da thong amangata thokhiba duga mari lainana ngasi DC Kangpokpi na order ama thoktuna amangata thokraba thong asi mapung phana semjindriba phauba amadi divert tawba lambi ama semdriba phauba National Highway paringi thong asi landuna makhal amatagi heavy vehicle lanbada athingba thamkhre adumakpu gari macha singde section thawranga loinana lanthok lansin tawba yagani haire Thong asi semjinba amadi lambi divert tawbagi thabak sing subdivisional magistrate saitu Gamphazol na mafam aduda station aduna yengsinaba su khangankhre nakal amaromda thong ama ngata thogalamba thawong adubu Cookie Student Organization KSO Sadar Hills na akanba mawongda yaningdaba phongdorok le KSO Sadar Hills na thadorok pachero lamada National Highway da bom pokhai handuna Miyam gi sathok chasinda chawna khudong chadab mayok na hanba si miyoy bagi lichat natte thawong asina mara leijadaba kuki singda taisinba yaroi thawong asi khulai paiba mitai singna chathaba ne mari lenaba authority na sapchana thigatuna chenaba miyoy sing faduna sairak pigadabani haina taksilak le